Hello ma'am channel sida ma'am butram na okchari ma'am ngasi gi video sidi ekhoi sida laiminaba Manipuri macha sing khara pullaga chak chaminabai video oidoini aduga chak chaminabai maram sina ekhoi sida laiminaramba ama sidagi posting chat tawre Andaman sidagi Chandigarh da posting chat tawre adudo chatkhibagi magi farewell hai tare ko adu maga mayam punna bidai gi chaklen ama hai tare ko adu tawbagi party macha ama tawe yam chauna di tawde khoi khara punchalaga Manipuri laiminaba sing khara punchalaga tawbane adudo aina leiriba mafam se sida tawba nate ko khara lape aina chattoiba mafam se adudi chatlura se mayam aduga utpa yaba yadaba mafam khara lei ko moi gi defense area ni adum yaba area sing dum utjarage chatminara se ai helmet phoda yaba nate lupa changa lo ki doini fine mayam sing se aina video nama chapase ubasida hello guys an lahori ne moi sing se aduga mayam aina leiriba mafam sina army navy aduga air force pula punba quarter ne ba ko aduga hojik aina chatoiba mafam sina air force khaki quarter oiba mafam ne ba ko aduda hall macha ma lei adugi hall du tawrodoini aduga moi gi lambi sing je sumaina piktak tawraga lambi mapan sing je uwa yamna hawi ko aduga dukan dagi mixture sinju da hapna ba ama laukhige na nga khame mixture jisu mixture mayam ubada ise ngaure kamba lau sinu na ko kamba na hawdoinu na duga sigi hawai tharak akangba atawba yawbase asisi oina hawdo male na si oin lore sise 500 gram ne ko lupa chani piye dum tange swai gi pochai singje ko khara aduga ekhoi mayam pulap Manipuri amana thongba thakpa su tawrine ba ko mapan dagi order tawraga mapan ge topada nek thoga thongan bana te ko aduna khoi gi pulingai sida sinju gumba se toina punba phangdabani ne chae ba ko aduna asidi eronba sinju kai yam tawre adu loin charorani adu sida uriba se Pondicherry University ne ba ko sisidagi khoina chatoiba mafam se yam laptre university se dum yam chawbane ko dum mai thokpa chawbe mafam island siga hairade aduga moi lambi sing je sumaina dum tawdoine ko side je sumaina dum jungle gi tapta minti lin ga yam thoge hai ko idi lin lambi da lin am pau thengna dri lambi wangma lanthok lanchin yam tawe ha ko khoi nupa na nong su gari na takhai hai ko lin ma ana yaure myam gate di ulamdre ko khoi change khoi air force gi quarter manung changba hore sisi lambi ne sidagi ching maton oidoine ba ko maton da ne ba leise sidagi loina city gi view uba phange ko gari da oibani na to phajana udre si city ne urije makhada adudo yosale changase gari ngak tang hai re mi yam la ba male na ai video am bo nam de han ngasi dinam mage nan ai sinju ko chok ni ko ai sinju je ko chau thi bani ko hai mana sinju je ma de kupna soibado haite hai ba ko chauna soigalle ba yamba sinju soiramba je do thamban je mai phone da WhatsApp te status thame ba ko da yengning ba ngar ba khupha ja ma phajana po ma ga sidi hajik te sakara me ken ba ga yawra me ko mai khon macha ni si je saugi ga su yam phare aduga crafting macha tawraga seme mai sila singna ujek macha ahung ga seme kudam na mamit semaga ko yam nungsi bangoi kulla leire thongba thakpa sailom da mukchalu se kai thong ye muse video khara da moge ya banatro nei rombagi mujari utke ya bro how pai ni ge do Kamu cari ni, yang thong bay ba ni? Ada lama. Ay hong da. Ngagira. Ngayam de. Moi kan na thongori ekhoi somda loisalure haidi khoi Manipuri masen sumaina punbase phanek setpagi chance manghan debako pulingai sida phanek set hauna ba hotnai ya ba haidi toina setpa phangdrabanina sa thodok wathok su yumda leiraga yawba phangdramina sumaina punbasida dum setna ba hotnai ya bako adu mapanda leiba sing ekhoi lapna leiba sing china bag ta hapaga purakpa aduga sida hongdokpako moisa leiba singi yumda amain tawbe aduga setlaga laktrisina scooty bike kai tongbududa phanek setla tongbase nungai tebako aduna sida la aloi hongdoe kana no yam leire ngasi di video namage
ꯏꯁꯤꯡꯗ ꯄꯤꯕꯤꯔꯛꯀꯦꯔꯥ ꯊꯥꯏꯅꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯤꯒ ꯌꯥꯎꯕ꯭ꯔꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯃꯣꯏꯁꯨ ꯂꯥꯛꯑꯒ ꯂꯣꯏ ꯐꯤ ꯍꯣꯡꯗꯣꯛꯑ ꯂꯩꯔꯝꯃꯦ ꯁꯤꯒꯤ ꯀ꯭ꯋꯥꯇꯔꯁꯤꯅ ꯍꯣꯜꯒ ꯈꯔ ꯅꯛꯅꯩꯌꯦꯕꯀꯣ ꯃꯥ ꯌꯨꯝꯁꯤꯗ ꯃꯌꯥꯝꯒꯤ ꯌꯦꯠꯐꯝ ꯑꯣꯏꯔꯦ ꯊꯕꯛꯁꯤꯁꯨ ꯃꯌꯥꯝ ꯑꯆꯪ-ꯑꯆꯪꯅꯦꯕ ꯇꯧꯔꯤꯁꯤꯀꯣ ꯑꯃꯅ ꯑꯃ ꯑꯝꯇ ꯂꯦꯞꯄ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯉꯁꯥꯏ ꯏꯔꯣꯟꯕꯗꯨꯗꯤ ꯅꯨꯄꯥꯈꯩꯅ ꯐꯨꯠꯍꯧꯔꯦꯗꯅ ꯑꯗꯨꯒ ꯃꯦꯠꯈꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯦꯕ ꯁꯤꯡꯖꯨ ꯇꯣꯠꯄ ꯏꯔꯣꯟꯕ ꯇꯣꯠꯄ ꯃꯦꯠꯈꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯏꯊꯧꯅꯦꯕꯀꯣ ꯁꯥ ꯉꯥ ꯊꯣꯡꯕꯅ ꯅꯨꯄꯥꯈꯩꯅ ꯊꯣꯡꯉꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯜꯁꯤꯁꯨ ꯑꯗꯨꯝ ꯄꯤꯛꯇꯛ ꯇꯧꯋꯦꯀꯣ ꯌꯥꯝꯁꯨ ꯆꯥꯎꯕꯗꯤ ꯑꯣꯏꯗꯦ ꯃꯐꯝ ꯑꯇꯩꯒ ꯌꯦꯡꯅꯔꯗꯤ ꯁꯤ ꯄꯤꯛꯑꯦꯕꯀꯣ ꯃꯐꯝꯁꯦ ꯑꯄꯤꯛꯄ ꯑꯥꯏꯂꯦꯟ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯃꯐꯝꯁꯤꯒ ꯌꯦꯡꯉꯨꯔꯗꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯆꯪꯉꯛꯄꯒ ꯆꯥꯛ ꯂꯥꯝꯃꯕꯀꯣ ꯃꯣꯏ ꯑꯍꯥꯟꯕ ꯈꯤꯇꯪ ꯁꯥ ꯈꯔ ꯀꯣꯊꯣꯛꯑ ꯄꯤꯖꯕꯤꯔꯦ ꯑꯗꯨꯒ ꯑꯩ ꯁꯣꯝꯗ ꯀꯟꯅ ꯉꯥꯔꯤ ꯃꯣꯔꯣꯛꯇꯣ ꯒ꯭ꯂꯥꯁꯅ ꯃꯦꯠꯂꯝꯕꯗꯣ ꯇꯣꯏꯌꯣ ꯁꯨꯡꯌꯥ ꯌꯥꯔꯛꯇ꯭ꯔꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯨ ꯂꯩꯇꯦ ꯍꯥꯏꯗꯤ ꯃꯦꯠꯅꯕꯗꯣ ꯑꯗꯨꯅ ꯈꯨꯠꯁꯦ ꯐꯖꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯆꯔꯦꯀꯣ ꯑꯗꯨꯒꯅꯦ ꯈꯨꯠꯅ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯉꯥꯔꯤ ꯇꯤꯡꯈꯪꯁꯨ ꯌꯥꯎꯈꯤꯅꯦꯅ ꯀꯤꯅꯅꯦ ꯑꯩꯁꯦ ꯇꯧꯔꯤꯁꯦ ꯌꯨꯈꯤꯅꯦꯅ ꯑꯗꯨꯒ ꯉꯥꯛ ꯇꯣꯠꯂꯦ ꯑꯗꯨꯒ ꯐꯖꯅ ꯏꯔꯣꯜꯂꯦ ꯏꯔꯣꯜꯕꯁꯤꯁꯨ ꯃꯣꯔꯣꯛ ꯈꯨꯁꯥ ꯑꯃ ꯇꯧꯋꯦꯀꯣ ꯅꯨꯃꯤꯠꯇꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯐꯨꯠꯂꯝꯕ ꯆꯥꯡꯗꯣ ꯑꯩꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯃꯦꯠꯁꯟꯈ꯭ꯔꯕ ꯑꯗꯨꯅ ꯃꯣꯔꯣꯛꯇꯤ ꯐꯖꯅ ꯁꯥꯔꯦ ꯅꯨꯃꯤꯠꯇꯣ ꯑꯗ ꯁꯣꯝꯗꯅ ꯁꯤꯡꯖꯨ ꯇꯣꯠꯅꯕ ꯀꯟꯅ ꯇꯧꯔꯤ ꯁꯤꯡꯖꯨ ꯇꯣꯠꯇꯣꯏꯕꯁꯤꯅ ꯁꯤꯅꯦ ꯈꯨꯆꯥꯎꯁꯤꯒ ꯐꯖꯅ ꯇꯣꯠꯊꯔꯛꯑꯗꯣꯏꯅꯦ ꯍꯧꯖꯤꯛ ꯑꯃꯅ ꯊꯨꯝ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯃꯆꯟꯗꯤ ꯑꯗꯨꯝ ꯁꯨꯗ꯭ꯔꯦꯕꯀꯣ ꯑꯔꯩ ꯍꯥꯞꯆꯜꯂꯦ ꯊꯣꯏꯗꯤꯡꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯌꯥꯎꯔꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯕꯦꯁꯟ ꯈꯔ ꯃꯪꯒꯟ ꯈꯔ ꯉꯧꯔꯒ ꯑꯗꯨꯒ ꯃꯤꯛꯆꯔꯗꯨꯁꯨ ꯆꯥꯏꯁꯜꯂꯦ ꯐꯖꯅ ꯃꯆꯤ ꯃꯌꯥ ꯊꯨꯡꯅ ꯇꯣꯠꯂꯦꯀꯣ ꯕꯦꯁꯟ ꯆꯥꯏꯁꯜꯂꯦ ꯃꯪꯒꯟꯁꯨ ꯆꯥꯏꯁꯜꯂꯦ ꯁꯤ ꯆꯥꯏꯁꯜꯂ ꯃꯇꯨꯡꯗꯁꯨ ꯐꯖꯅ ꯑꯃꯨꯛ ꯇꯣꯠꯄꯤꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯃꯤꯛꯆꯔꯗꯣ ꯆꯥꯔꯝꯗꯥꯏꯗ ꯑꯣꯏꯅ ꯆꯥꯏꯁꯜꯂꯦꯕꯀꯣ ꯃꯤꯛꯆꯔꯗꯤ ꯃꯣꯟꯊꯈꯤꯗꯅꯀꯣ ꯑꯗꯨꯅ ꯆꯥꯏꯁꯜꯂꯅꯤ ꯑꯗꯨꯒ ꯇꯣꯠꯂꯤꯉꯩꯁꯤꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯗ ꯇꯤꯟꯒ ꯆꯨꯝꯕ ꯌꯥꯎꯕ꯭ꯔꯣ ꯑꯩꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯅ ꯆꯨꯝꯃꯦꯀꯣ ꯍꯜꯂꯒ ꯆꯥꯅꯤꯡꯉꯦ ꯑꯃꯨꯛ ꯆꯥꯕ ꯊꯛꯄꯒꯤ ꯂꯥꯛꯑꯦꯀꯣ ꯁꯤꯡꯖꯨꯒ ꯌꯦꯟꯒ ꯈꯔ ꯂꯧꯊꯔꯦ ꯃꯍꯥꯎ ꯇꯪꯕ ꯑꯣꯏꯅ ꯆꯥꯛꯇꯤ ꯉꯥꯛ ꯂꯩꯔ ꯆꯥꯗꯣꯏꯅꯤ ꯁꯤ ꯍꯥꯟꯅ ꯆꯥꯈꯤꯗꯣꯏꯅꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯁꯤꯡꯖꯨꯗꯣ ꯐꯖꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯄꯣꯁꯇꯤꯡ ꯆꯠꯇꯣꯏꯁꯦ ꯁꯤꯗ ꯎꯕꯤꯔꯤꯕ ꯚꯩꯌꯥꯁꯤꯅꯤꯀꯣ ꯃꯥꯁꯦ ꯆꯠꯂꯝꯗꯥꯏꯒꯤ ꯃꯌꯥꯝꯗ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯊꯧꯕꯥꯜꯗꯒꯤꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯠꯀꯗꯣꯏꯕ ꯃꯐꯝꯁꯤꯅ ꯆꯥꯟꯗꯤꯒꯔꯗ ꯆꯠꯈꯤꯗꯣꯏꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯅ ꯆꯥꯛ ꯄꯤꯖꯕ ꯍꯧꯔꯦ ꯑꯉꯥꯡꯁꯤꯡ ꯍꯥꯟꯅ ꯄꯤꯖꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯤꯅ ꯍꯦꯟꯅ ꯍꯔꯥꯎꯋꯦ ꯁꯨꯃꯥꯏꯅ ꯑꯃꯃꯛ ꯄꯨꯟꯕꯁꯤꯀꯣ ꯌꯨꯝꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯤ ꯃꯌꯥꯝꯒꯀꯣ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯃꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩꯌꯦ ꯑꯗꯨꯒ ꯃꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯅꯨꯄꯤ ꯄꯔꯦꯡ ꯆꯥꯔꯦ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯅꯨꯄꯥꯅ ꯁꯣꯝ ナꯀꯟꯗ ꯆꯥꯈ꯭ꯔꯦꯀꯣ ꯃꯊꯦꯜꯅ ꯏꯔꯣꯟꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯉꯥ ꯊꯣꯡꯕ ꯑꯃꯒ ꯀꯣ ꯑꯗꯨꯒ ꯁꯂꯥꯗꯀ ꯆꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯂꯣꯏꯁꯜꯂꯦ ꯉꯥꯛ ꯐꯝꯃꯤꯟꯅꯔꯦ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯠꯈꯤꯗꯣꯏꯕ ꯚꯩꯌꯥꯁꯤꯒꯤ ꯒꯤꯐ ꯑꯃ ꯄꯤꯔꯦꯀꯣ ꯒꯤꯐꯁꯦ ꯃꯣꯃꯦꯟꯇꯣ ꯑꯣꯏꯅ ꯄꯤꯔꯦ ꯃꯃꯤꯡ ꯃꯊꯥꯀꯣ ꯁꯤꯗ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯒꯤ ꯑꯗꯨꯗ ꯊꯥꯔꯒꯀꯣ ꯆꯥꯕ ꯊꯛꯄ ꯂꯣꯏ ꯂꯣꯏꯔꯦ ꯉꯥꯛ ꯋꯥꯔꯤ ꯇꯧꯔꯦꯀꯣ ꯄꯤꯒꯗꯕ ꯒꯤꯐꯁꯨ ꯄꯤꯈ꯭ꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯐꯤꯌꯔꯋꯦꯜ ꯄꯥꯔꯇꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯃꯁꯦꯟ ꯃꯌꯥꯝ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯃꯔꯛꯇ ꯄꯨꯟꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯂꯩꯔꯁꯨꯀꯣ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯥꯠꯅꯤ ꯑꯃꯨꯛ ꯂꯩꯐꯝꯗ ꯍꯟꯗꯕꯗꯤ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯍꯟꯅꯕ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯁꯦꯟ ꯄꯨꯟꯕꯁꯦ ꯑꯃꯨꯛꯐꯥꯎ ꯚꯤꯗꯤꯑꯣ ꯅꯝꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯅꯝꯍꯧꯔꯒꯦꯅ ꯅꯝꯃꯕꯅꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯇꯦꯛ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ